ngasi pongkiba tungan Manipuri sipongsingdagi maruoiba ipausing miyamna thamjage ahanbada yamna thajaninga oiba paung katangana social media le lakhusarkana miyamna thamjage ASI oibani haiba nupa mana Magi Nungsinabini haibi Nupi ama Tagyal industry road ta laiba Nupi adugi baragi yumda ngarang numidang nongmei kapadagi shoktuna ICU da laikana krehari amasuma khoi animak mayum makai palaba miyoi ngaktani sohari aduga lampel police na ASI du phari hairian su thajanenga oiba pausin makatana phongdoralgi miampun ana wabdit ngaminase makasa tarak poina to papa manamo Priyo batra phangna bahona bada laingak CSO singna mateng pangmina ba wakat mi phampham khrei mamang sa English singaniga kungani thoigi December kuntrat Imphal dagi more phawba passenger puraga yumgi leita laira awana puriba Bishnupur police station gi manungsana leiba naso awang laikai wa number 2 dagi yanglem Priyo batra sai nifugani pan apokpa keso mapam khangdana mangki basi phangna bahona bada laingak mari leina ba authority amadi CSO singna mateng pangbiu haina ngasi Nassau Bazar wakat mi pamangre all Nassau United Clubs Organizations Nassau Gram Panchayat amadi maira pai bisina sinduna pangthokpo wakat mi pamasida Priya batra gi loinabi ABM sana pawmising haikibada mamangsi December kuntra gi numidang pung mapalom tabada aigi ipuroiba Priya batrana ai mori degi tholakle Dimapur satnaba reserve ama contact torakle maram sina ai yumna sanak laroi haina phone khangalaki ibom sana makhata na phungdorakibada aina nongalaga haiba di December kuntraga mathoigi ayuk pung nipalom tabada phone tawbada ring di satlaga sungpai pairakidre hanjina tawbada nungthil pung ohumlom tabadagi phone switch off tawkhibadagi ngasi phawbada ma ke langla langjin amata khangmangamdre Priyo batragi masanupa ama aduga masanupi ani leiri magna gari thauraga yumgi puksak pubutana tana isa sing ledik tamhalibani maram sin ai ipuroiba Priyo batra phangna bahona bada laingak mari leinaba authority amadi CSO singna mateng pangbiyo haiki wakat mi phamasida saruk yaraduna social worker laisram mezorna hai Priyo batra ikope number MNO IAS 7616 Imphal dagi more phawba passenger puthok pusin tawani hiram siga mari leinana Bishnupur police station thasi gi anida mission report amas pishin kre ngasi phaw Priyo batra gi langla langjin amata khangmangamdaba si lebak thibani mahakpu phangna bohona ba Manipur leiriba miyamna mateng pangbiu haikenisu pausna makhatana phungdorakli makasa tarak poina to pawmna lupa koti lising taragani thoiga sanipan ga marfugani thoina donor ministry gi scheme sing makasa thabada union cabinet na ayaba pikre Prime Minister Narendra Modi na share lauba Union Cabinet mi phamna taraga mga suba Finance Commission 2022-23 dagi 2025-26 phawgi balance payrat ki senpam lupa koti lising taraga ni thoiga sanipan ga marfuga ni thoiga point ani gi senpam na Ministry of Donor gi scheme sing makasa thabada ayaba pikre EFC Expenditures Finance Committee gi recommendation gi matungina Northeast Special Infrastructure Scheme gi housing sathariba project sing liability sing yauraga apun mesen phamasi lupa koti lising nipan ga samaga kuntraga mapan ga point manga oi NEC gi scheme gi housing sathariba project sing gi liabilities yauraga lupa koti lising ahum ga sani ga ani ga point taret oiri Assam na pekhaliba BTC gi lupa koti saunga DIS-ATC amasum KATC gi lupa koti sadre ka yangkai amasum BTC TIS-ATC amasum KATC gi ariba package oina lupa koti saniga maudra yauna puna lupa koti lising amaga sawaga nipuni center na sada sama funding tawba central sector scheme oiriba NESIDS asigi components ani NESIDCL roads amasum NESIDS road nataba atai infrastructure ni ministry gi anawi scheme oiriba Prime Minister Development Initiative for the Northeastern Region PM Divine gi senpam koti lising taruk satruk English ngani ga kungani thi October thada tokhai na aba pikhi scheme sigi makhar infrastructure social developments amasum livelihood sector da hena pak sauna mari saphu leiba proposal kya yauri taraga mga suba finance commission gi matam financial year 2025-26 phawgi balance ki scheme sing ayaba pikiba sina reason asida hena phajaba madi sanaba project khanba masum salaiba ngamhalagani hainasu paushna makhata na phongdorakli makhasa tharak poina to perform na Meghalaya da MLA ahum resign to kre makoi ruling NPP da hiawra pai cabinet minister
Hamlet Dohaling Yawnanga Simegalagi MLA Ahum Assembly the resign to Krehina officials in a Fondo Cre. Konat Sangmagi government Sida IT Amasum Communic Portfolio Padiba Dohaling Asi People's Democratic Alliance PDA gi MLA Ama Oramani Amasum Mark East Khasi Hills District Leba Millions constituency ki Karakpani Atopa PDA gi MLA Jason Sokmi Monglangna Raiboy District ki Manungsanba Uman Singdigi Karakpani Amasum Hill State People's Democratic Party Hais S PDP gi MLA Samlin Malniyang su resignation petition ki baad yauki Malniyang asi is Khasi Hill District ki Manungsanba Shohyo constituency ki Karakpani Speaker Metabaha Lingdona Makoigi resignation adu ayawa pikre han assembly official amana paugi agency sida haki Makoi ruling National People's Party NPP da yaurabaya haina party ki source na swaki PDA amasum HSP DP animal state asida NPP na lusing rulings Meghalaya Democratic Alliance MDA gi sar amani amarumda ngarang NPP gi MLA on resign to kraba SGE Moninindi oppositions lady Trinamal Congress the Yokra Hadi Yamdrava MLA Taradi Hokibasayol Karasida resigned on a cre Masi Isterasi Assembly Mikalgi Tarang Tauna Baniamasu Mikalasi Sayol Anihuk Lairaga Pangtukadori Benihanisu Paushna Makatana Palakli Lushilak point Mapalam Giva Paukragamam Hapsaramgi Ahan Boina France the Ukraine military da light tank Pigatori combat vehicles in Ukraine Pinabidamak France की डिफेंस मिनिस्ट्री ने यूक्रेन की डिफेंस मिनिस्ट्री का अथुप मतमना वरी सनारगन हाइदी फ्रांस की प्रेसिडेंसी ने फुंगदोखेबी की मतुंग इना नोंगसुप लेबाकता पुथोकपा साका पानबा डिस्ट्रॉयर पीगदोरिबा सि हंदकिसिना आहान बने हाइदी वरी सनागदोरिबसी आर्म व्हीकल्स AMX-10 RC क्रम मतमना पीबा दुगा मदुगिदमक यूक्रेन की लनमिसिंग ट्रेनिंग पीबगी मातांगदनी हाइना मिनिस्ट्री ने हाइखि फ्रांस ना लाइफ टेंग नि हाइना लौरिबा व्हीकल असिदा MM105 की कैनन अमसु मेसिन गन अनि यावरी मसीमर ओइना स्पाई मिशन सिंगिदमा डिजाइन तौबने मसुम लाइट इन्फेंट्री वेपन सिंदगी गाथोकनब मतिक चाबा आर्मर यावजे हाइदि ट्रैक की मुहुत साका ओइना पान मरमना अरुम टेंग सिंग येंगनबदा यामने हेना यांग सेन ngami हाइदि सोशल मीडिया पोस्ट अमदा यूक्रेन की प्रेसिडेंट वोलोडिमिर जेलेंस्की ना खुलाय सिगिदमा फ्रांस ता थगत फोंदोखी अमसुम मसुमना कुसमनदुना थबक हेना यांगसिनना बु वाफम तंकी रशिया का अकन मलान सोनरिबे यूक्रेन यूनाइटेड स्टेट की खम थेंगना सोफिस्टिकेटेड ओइबा आब्राम्स अमसुम जर्मनी की लेपर्ड्स 2 टैंक सिंग यावना असोब टैंक क्या पीबीना बा अपील तौदुना लाकली हाइनसु पाउसना सुमखाताना सु फोंदुरकलिबने अदुगा हौजिकोइना दिमिया पाउस सुमतांग से लुसिनजरगे अमसु म्याम पुन अनोबा अपडेट ngamiना सेनसु चैनल सिगी मेकेरिगी म्यांग फम थमजरे।